Projena kaidano da chaw ibo halna kuiroi ngak leirama hairaga jetki ngayhaki matung ibo hal masa fawbu lepa ngamdana hai tuna lakli koirau gusu laurari ibo halna leikai sibo afawai leibro leiradi tholo olao pangal chaying nasi hera naina su aingonda kente heloine usittaba saraduna haiduna haiduna thongalomdagi changai Projena as aikoi ta chona drosibo kaidagi no amuk mana tawra isina mem thoina khangre da isu tawdori semta haiduna chakhum lamda changki Rani na Victoria tabroi chatombe Victoria na ke haike ma chobe Rani na isingki ta thak ke Mama Jobi hogot pasugamte khom kut pumna makse jingjan khipana yat soinai be haibadu tare ai na chi ai duna halaga imong sina tawriba pumna makse mangonda karino haiga to isubo Victoria na Mama Jobi nang kapa mo horabo tose nasadu yara roye haiduna mapidu dai thokpiri ado Mama Jobi ai singlo rukhige ko haiduna imong da changki Mem thoina icha thoibe kaino nangna imada aduk sauriba warauriba Victoria na nang kanano ai khangde ai gi mama chobi khaktane mabuk phatabi mi happy de ai gi imanate na sakhaktagi khanba haiduna isingdu kanduna mapanda amuk prap thorai mem thoina kaino aibo icha na phawa waraukraba ai su tasingmadi khangdabani ko Namituda aisu khara paichalubana kok sisu ningjangba ama phawbu thokidre khangdreda aisu kok se jaire phone number dusu switch off da maklai khraba wafam ase ai atum losalage kanade punchi chupa ai khangba ta bane ibo halna ai mama nangama adum kapaga leiraba ha hanju halaroi da bana chanu pigi dama ha wakando khanjan mandana soinai re dana nungai re imongi kumai se ho ai ngasi di yo ngaure he saubai atre icha ahana amuk sarani ne as haiduna amuk teng thari icha thoibe icha bo ipana ahan ba phangje kiba numita ipana kau kiba ming thadoi do kau ba phangaroi ipa ngaure icha ki mai chang na ngasi di pumang maure Baba yu tha aga hale ene icha na ngang bu taningi ngasidi taunari ba matau du yengba ngamchadre Victoria tomina narol da tholaktuna mayum tamna lai magi ka da prap changi aduga thongdu lonjali chena aduga phone du lok hangto aga gallery da changduna photo singdu mari yengi thadoi ga machi yai ga makoi ahum gi photo du yengna mapi su leptana phone gi mamai du da tap tarakli khamba yade asumna ngai hakkap laba matung da wakhan ama lakmali mapi do fat tai thoi aduga phone gi contact number du da call tawi be mana hello Victoria na chiyai be mana haune kaidorige ekai chidi karino noisibu kuirina engonda ga call tarok taba Victoria noksanai handak se thabakara chinbadada adu chiyai yumda lakta yadrebo be mana aima adugi dilakine aisu yumda laktaba koirabane aidi noina khaubi khraba khalline Victoria na chiyai bu ekhoina kamaina kaudoino be mana oise pharese laktok singai dana Sunday sida laagi ko leiramo chichena bani gi phurisu leiraki Victoria kapti kapninglabani aduga paupumna maktusu tamninglabani
अदुबु पंगल थोक्ट्रे लैसु फाजनख्रे असुमना करीमता तौदबा सादुना होय होय हायरगा कोलदु थमी वखंदना चेयाय नंगदि करिसु खंगदबनिना हराव हराव हायरे इबा अदुबु ननाव नुपि आइदि थमोइसि पुबा ngамट्रे इचे कायनाबगी मैचकना अंगावबि हायबदु ओइरे चे थाथोय ननावगी मतौसे येंबा ngамलेब्रो हाइदुना तेंथाजरी मथंगी नुमितनी सोमदा ताइबंग अनबदे फमंग दनिंगाइदना तुमलिबा नुपि अदुदा मुन्ने येंजरी मोमोन कासु नोकली सीमा सक्सीदबु ngaudradi आइसु ngaudraबा हाइदुने खंगद्रदा आई लमलानबे सिना आइसे पुमसुम हेक्सुमबिरे अस आइदि वखनसे जाजत खले आइबु इमादा नुपि चेले ओइना हाइरसिराने अदुमुसु फजदे हाइदुना वखन जाजत खले तंजादुदा नुपि अदु चोइरोलो लई इनोजा फते हाइबने कईगिनो आइबु नोइना थोंनन जलगा थमिसिबो थादो इनोजा कका आई माना ngaइरमनि हे ताइबंग अनबा पखतुना हौदोई ओय दाब्रो दाब्रो हाइदुना मसादु नोमि नुपिदुना हा हाइरगा ममितु खंगपांग पांगी अदुगा फट इनथोई नंकनानो आइबु थादो आइबु फाना बोनरिबसि कईगिनो नोइना आइबु थादो हाइदुना हौगतलगा चटके तावी अदुबु मखोंग मकुत्तु सिदबना अमा फाव लेंबा ngamdrei पांगल थोखिद्रei आइबु थादो बियो आइगे करी इरानो आई ममा ना ngaइरमनि हे ताइबंग अनबना से आइना हाइसे मुना ताव आइदि अफबा मिने नंगोंदा कयमता तौरुई अमता नंगी किबदो फाथाखो नुपि अदुना अदुदा खंगदिए आई थादो बियो हाइबने ताइबंग अनबा मपानदा थोकी अदुगा ममाबु कौरुरगा ममागा अमुक चंगलाई अबेचाना इबेमा से ममा वाहिगिसे नुपिदु मसादु कैनोम तौख्रे आइना लैबा युमसि काइदनो मफम काइदनो अबेचाना इमाता किसे कैगिनो नंगना अदु पाखलिदुबो अबेचा चंगसलक्तुना नुपिदुगी मनाक्ता फमथै अदुगा असुमना हाइरई इबेमा इमाता किसे कैगिनो नंगना अदु पाखलिदुबो येंगुसे नहान अथेंबा नुंगदांदुदा नंगसे लंबी मपानदा ग्यान मांगदुना लेरंबा थेंनै हाय अदा अखै इबुंगना परकपाने हौजिकति अखैदा लेरबनिना खेमता खालुनुगो नसादो खरा फगत्रिबा फावबा अखैदा लेरसिको फरसे इचासिदि अतोपा वखन अम्बा खनबे याद्रेको नुंगाइना अदुम लेथोक्सिङाइदना इचागी ममिंगबु घरी गौगे मसकना मसक फजरिबा हाइदुना मसमदु नांथाबिरी नुपिदुना ऐसे नुमितनि ग्यान तादन लेरमाबको अबेचाना हाइरिबदु करिमत तादन मसा मथंता मोनद्रंग अमदा लैख्रे आइबु मतौ करमना कोक्सिसु निंगसंबा अमा फावबा ngamdre दोइसे हाइदुना वखन अमदा ताउदुना अदुमक लैख्रे अबेचाना ताब्रोइबेमा नुपिदु खंगप्रेक खंगना हा ताइमा करी हाइबनो अबेचा नोकफेट तौना अहिना ngसाइदगी नंगोंदा हाइरिबा मयामसिदि संदगी ताथिबोइना तौरबा खंगदेदा नुपिदु हाइफेट इकाइरप तवी एमा नचा खंगजाउद्रे करी हाइख्रगे अबेचाना इचाबु करी मिंकौगे मामा बाबा सुना लेरिबो नुपिदुना इमा आई मिंग थादोय लेरिए मामा बाबा ननाव सुना मखोइना आइबो वाना ngaइरमगनि हलकप्रा हाइदुना ताइबंग अनबना थादोइबा मसकसिगा ममिंगसिगा ngaur हेबे इमा हाइदुना ममागी मनाकुंग मयादा हाइरि इमा नमौ नुपिउनि लोक्सला साइबा आयामना पामजरुरे हेबा अबेचाना इबुंगो चलो अमता मसिदि नुपि वासिदा अदुम ता लेमि ngसाइदगी आइसु येंगियावना येंबने ताइबंग अनबना खंगदे इमा आइदि हाइसिनिको हाइदुना इसैगा ngangduna thokre nungsiruरे aina oininglure nangse aitagi अबेचा मचागी मतौदुदा नोक्तुना लेहवी थौरिसि येंगोने
sakta isaiga ngangdanaga tawine thadoi su nokfet tamak tawjeri abi chana ibema thadoi aidi ngasidagi nangse ichamakni khanjarabani ko icha nupi leitabagi awaba nangliba imane aisu adubu khangawdana icha ama phangjari ngasidi imagi awatpa amata leitre sida nungaina leithoksingaidana icha sidi nasado phajana kalakanta chasi noigi yumda imasu yaune babasu aikho yumgi mi pulap chasi ko aduga aidi hekta hairura dawni nangse icha ningol oijaragena bikhya oina nijadoine thadoi mitlu pirang ihaurai ima na kaisu thoknadaba aibo aduki matik nungshibibase nacha pele nachagi thamoise ngasidi aduki matik penje ngasi haiba numitagi nasasu aigi apokpa ima ani suri haiduna khanjarage ko ima abecha haiduna thadoibu konjinbiri mapiga su deithokpiri khapkanose imasu dadasu babasu loine leisidi ichagi dama ichagi kari watkani kanadise ima ichagi ka singdoge aduga imane bazar da chaluge ichagi phirolga upu phajaba amaga leiruge ima thogi ge ko phajana leiram awat apa leresu anti ani ahum leibane imam da silugi ge ko thadoisu haiduna lehori wakhandana khanjari mawon asuk phaba mise leiramgani thajarude adubu kaya da thaujal hairiba aishu matam khara leiba tabane as isa sisu loine sidare tawrisi lembot pambu yatre tawrisi haiduna amuk hipthakre lakpa kada khakna noi manipur da leise aigi kusini tawbu yarise napa kana na thirak torige laira bisudat na bisindugi maramda lakloya amata nate halido anine matungda su hatkene mathang adubu aina tawge khanjaba thabak amadi mai pakhitre thadoi dudi aina thamoisena nushibane adubu aina yugi mi aina kanman khibana isagi ikut magna as chakreda ai ithanta hojiktada mabu aina aigi thamoigi mapu ohengi khallubane pangida aigi wakhanse ngayaki asawbuna mang thakrene adubu next phajaba yamna leiri ai wati kaimta lunch na tanjaduda thong marumdagi kabak tai thadoiga panbaduda amukka hena chingnakre as karamba thadoi bo ori kaba nungai bidene khangre de nungdamba apaba thabak ama phabu yaudi da ko lakpa haiba huran base haiduna chatki lakpana wakansi nungai bam khangde se aise karino ne ngarang na handagi asukoi banu pi mayam ama halakpase kemta khanjande khangre da aise lei madam ta call tawhige haiduna magi phone du lauduna call tawsali leimana hello yambong lakpana nusibe koi basaru sing aside leimasu asing binupini aya yambong nangarang na harake haide ai ngasidi sangaroiba aduna khara leiraga seba ngasidi pharak tare haiba lakpasu kanna force tawrudre hoi nangi sangma numit amada hairo leimana oyambo adudi thamage ko lakpana lakpadu ngasidi yamna normal tai ngasidi karino khangde langtak na bakaya amasu fauri as koksisu mathasna haijale as kanade ngayakta tumge haiduna famungda kakhatkre henthoi ba phone dani alo tabra be mana taige haige henthoi bana kaida lege be mana ngasidi hostel da oina leiri henthoi bana adudi leiramo koi ba chaluse ai lobala abni ko khara ke salamo ko be mana haiduna phone chu thamna kre ngasidi be ma achamba top ama letli jamtak to bawana machugi phanek ama setli amukta thadok kidraba nujagi samlang do ngasidi thadokli ningong geina tari bi samlang koirau na bi misna dana piktak na yekli ba kajal jinbal dana ngangtak to ba lipstick maithong burasi hapliba jinbal mayagi samru
चिंबाल मयागी संब्रु उबदा अउबा कयागी थमोय हुरानगे हाइबगी मतागुमनी ngасidi aduki matik fajai kariga changdamnagani leite changdamningai ngihaki matung be me henthoi bana mabu hek hek thinbi ba mafam duda ngai duna leire henthoi basu yore ngasidi henthoi basu mangai chumnagi formal dress tani masagi gari dani lakliba ani makto amana hende amana watte gari du be mana leiriba mapaduda daklauna khami henthoi bana oi fajabi kakhalodana be man no fet tawna kakhalai henthoi ba mingjel ga du semi khainoi khainu pise ngasidi phane ka setana tawra isba samga thadokdana khangreda aidi pungaw hek ngawre gari ga thawninga tremi nangoina dum yenga ga leiningi sidi be mana as yambong phajana thawba nang sidiba nahan gai unadaba simangai henthoi bana nahan gai na ama ngasigina hit chale hai phane ka sit paira moidra khan bane adubu ba haisine wa loire be mana ja ja ni masidi phajana thawgari do ai yeng leitra su ko henthoi bana hoi hek romance ka tawge tawbase hekti yarakti mi ngasi ko haisine saurak tana yumlum da oina puni se be mana yambong nusiba aina haibadi mi horen garden yora kando oina cha dawge yengo haiba ai khatnaba hauba nateba aina sum kisanadana leiradi yambung gari thobam khangradi kamain tawni henthoi bana chumi chumi nupina haiba hairaga michi da khatchali ngihakki matung mafam du yauraduna pak toromaga counter dagi ticket kaklaba matung da manung da changminnari mafam du da leiramba nupa nupi pumba fajai fajai haiduna yengnari sonari chanai haiduna bema ubada pakhang kayadi thamoi kaibi yaunari leisabi kayasu henthoi bagi saktam ubada ngaunari henthoi ba bema gi mamai du magi pocket tagi marks ama lauthoraktuna upsali bemana kainu yambo ngauroba henthoi basu marks upsali honongonda loini yengai nupa makaise bemana masidiba nang yaurisi di kaino masibu henthoi bana adoisu makuto amuk samai be mana aima sidi yambung sidi mata amani ne henthoi bana hoidi isagi project sinjaba haiduna mafam ama yengduna phamli henthoi bana as aidi kawine acha bo leiraktre leiruse lao be mana hoi sida tum phamage yambung leibiduro henthoi bana hoi hoi phajana leiramko be mana henthoi basu chatkre henthoi ba achapot leiba chatkringaida adawaida leiramba pakhang taramukna be mabu omjanduna leire nupa amana ei phajabi nangna thanda sida kaidaramino restaurant phabu chala sidana nupa amana amu ngaktang nungai tho sidana nupa amana amu nupa mayam du pulapna laodana aikhoina haise be ma karimata hek khumde magi thokpa leiri adumak phone du met sana lei ngihakki matung henthoi balakpa ubaduda be manupa mayam du onjin duna kenu noi tawsha ha ingoda ha henthoi ba prap prap chenja laktuna round kick thaba horai be ma fanek tu sat lokthokuna manung da khongrau asang ba amaduga phuna badu yoksali nupa ka chani be madu nupa mayam du koichen hekche na kre be mana nong phadu keraga lapasida adum hekta we heba khana ba se ekta horakani ba henthoi bana haya aigi nupi sidi besni na